Manipurda tha kun fazilaklaba irang asiga mari leinana Kangpokpi gi District Magistrate Mahesh Choudury na Cherol ama Thadorak Khre. Cherol aduna hai madude hauzik mahaki jurisdiction asina koliba jaga singda thokraba pamdaba thogdok kaya asigi matangda mari leinaba government authorities singna irang sing ase karidagi tholokhibano amade athuba matamda mari makhong thidoktuna administrative response athuba matamda pinaba honanabagi matangda henna khumang chawsin District asigi mari leinariba Kangpokpi Champhai Saitu Gamfazol Saikul amade Lungtin ge sub magistrate sing asina magi office ta station tawduna leiraga pamdaba thogdok tholakadaba singdage Jackson Thaurang longnanaba sem saduna leigadabani haina mahakna phongdokhe loinana karigumba sub magistrate sing asina leave loge haiba tarabade District Magistrate Kangpokpi da mangjongnana ayaba logadabani haikhe amade hairiba sub magistrate sing asina magi jurisdiction makada tariba local residents sing ase ngak senaba thogdang kaya lokhatuna makhoida government na piriba power sing ase chumna sizinaduna pamdaba thogdok sing thoktanaba honagadabani haina Cherol aduda makha takhe.